Ima asi kanagumbana thengnaba yauradi pau phawbirao. Ngasi ayuktagi hanjilaktre mafamna Singzamai Khonglang Phaidekpi. Phone number asida pau phawirакnaba haijari. Phone number adudi 700553205 ni hairi. Omandagi nupasina Bangladesh da ngasi mayumda lakpada magi family gi mina mabu okpa lakpada magi nupi mataima mabok mama nupi mari angang masa ahum punna miyoi taret lambida accident thoktuna laikidre. Driver ga Oman gi nupasi gadi hingaure. Angakpa thaudok kawehe miyoiba sahi kaya matungda mayumgi mi unaba phangani haijuna kaya harau nungaina laklaga gari matauno mikup amada loina loire. Driver da gari thauba matamda tumkibadai accident asi thokibani hairi. Mayang Imphandagi Antap class 8 tamba ngarangdagi mangki haiduna turenda songthaki haina haujikanna thiri. Haujik ngayaki mamangda Udampurda leiba CRPF ki gari ama operation chanaba thorakpada Khandawa roadtagi lokhada onthaduna CRPF personnel ahum laikidre. Atopa taraga humdoi amana ka hena sokpadagi khunjasingna manak nakpa hospital da pukhatpiduna kanna laikannari hari. Masa pokpagi numit taraga humdoi ni khakta ngairiba masa apikpa khondoklamnaga mayang nupada mayum pankibi sienkibi nupi adu mayang duna tantorakle hairi. Pokpata ngairiba asiba angang thengnabaga mari leinana FIR lokhatkre. Lan haurakpadagi ahanba oina thadau phurupki mihutsing Imphanda laktuna tapaki lupsinga mifam pangthokre. Punsi lanfamda thauna leina ikai iki thadoktuna hotnakibi MS Resi akoi jambu ikai khumnaba utjabaga loinana taibang mapuda mahak amadi mahaki imung manunggi damak thaunijari. Matam punamakta nungai yaifana panba ana ayek yaudaba hena sakhotpa punsi imung ama ohen bisanu.